SAHITYA THOUPANG LUP SATHOULUP na RKCS Museum ga KHUTSHAMNARAGA Ayekpa Lai Da Tariba Leibak Ningbagi Mami Haiba Hiram da Ngangba Thouram amangasi KEISHAMTHONG da LEIBA RKCS Art Gallery da Pangthokkhre Thouram aduda Lalit Kala Academy Awardee saknariba artist Thoiding Zam Tombina Ayekpa Lai Da Tariba Leibak Ningbagi Mami Haiba Hiram da Ngangki aduga SAHITYA Academy Awardee Arambam Ongbi Memchobina Thouram apoina sarukyaki Thouram aduga mari lena ngasi yukpung 10:30 dagi nungthil pung mari fawba RKCS na Yeklamba Leibak Ningbagi Sing Art Gallery asida yengbagi khudongchaba piki loinana saireng pathokpagi Thouram amasu pangthokhi Thouram aduda SAHITYA THOUPANG LUP SATHOULUP ke advisor SAHITYA Academy Awardee Sarat Chantiam na hai hauziki matamda Leibak Ningbagi wakhalon chenba amadi Leibak Ningbada inot hapagi mathau taraklei saireng wari drama amadi isai na chingbada Leibak Ningbagi Mami tahanba ngamli asumna lai yekpa singda sumaribang nungsibagi wakhalon chenbra amadi chelagana matau karamna uthokpagi haibadu khangminnana bagi tanja ama launabagi damak Thouram asi pangthokpani lai yekpa singna makhoigi Leibak nungsibagi wakhalon adu Ayekpa Lai singda kadai fawba mami tahanba ngami haibadu nainabani haujik Manipuri laiba fibam asida Leibak nungsibagi inot ama haurakliba nahasingda jelhan haudrabadi iramda masikanba ngamloi irang asida tonga-tonganba sinfamda laiba mipum khudimagna magi oiba mongda Leibak kidamak angamba thakta hotnaribani lai yekpa singna su turigi matengna Leibak nungsibagi wakhalon adu Ayekpa Lai oina puthoktuna mayek sengna utli haina sumahang amakhadaki Tong sinfamda laiba khudimag aikhoi amatoina jangsin menaraga Manipuri magi harau momon mona lejarabado ngasi mittagi pi sinthra leirisi aikhoi meyam tekhoba masangi aikhoi doctor di Leibak Ningbagi te nongmi paiga lan nai do khana Leibak Ningbagi haibdi yaro lamniam na so kanda khunga khon so kanda ma hana laing ga tuisi doctor duni nurse duni makhoi role am sawi adu makhoi si akhina Leibak Ningbagi Leibak manumda nungsim na te haibdi yaro makhoi asoba mahama ki sinfamda asoba role lo ri manga khani aduna aikhoi kunama amatoina kunal mela kanda Manipur imagi ngasi wori phimam se aikhoi tambu lekta do gi shanti lekta bi phimam se lang hona bada sinfam khuding ta lairiga khuding ma aikhoi kunal mela si